koi kebul thanai me kedi kari gumtan hingjage hojiksi mayamna hena khangna piraba thina laichat covid-19 omicron variant hai balina laichat asi koi india gi mafum kharada sandokpa horoge maramasina koi manipur sakana su hai balina laichat asi koi iramdam asida ki koi iramdam rekai asida changdana ba badi ngafong na ba haidana adumba athingba khara thamakre athingba sing adudi koi isai nomai tabal chongna singba koi public meeting koi mayam pullaga meeting na singba sing tawdo matam khadi tawidana ba haidana lebiba production infomda koi thamjage aduga hojiksi numidang matam pung mapandagi horaga ayuki pung mari faoba night curfew thamkre aduga yaragari production na mi tenba jaga da thokpi ragadi koi mask face mask na singba fazana upirga topiu aduga koi mi amaga mi marakta legada ba arapna singbudu fazana ngang chapiu haidana koi lebiba production infomda thamjage koi sagana thamiba athingba sing asi kariguma ngak ta pata ragadi koi karigumba isai numagi thorom na chingba silam taragadi siliba organization adugi mathakta chapchaba sakagi oiba action chekan koi tawjagani maramasni yaragadi koi lebiba production nasu sakagi oina athingba legibasi koi prajagi yakanabani amadi koi lena lachadasi iramda masida sangdanabani haibadu khantabiraga koi mayam puna amutang khusam naraganda lena lachadasi nathomina na bohona minasi haibasi lebiba production infomda kebul thanai makidigi maiki thongda nolomna dingsingjari